시대이자 쿨라면 따이바 또 타론 빌레 Good morning. कैसे लानी है कैसे ना बढ़िया है रे को बे मजा कोई चप्पल जो केम कपी दे को बे मजा ये ना हरावे को कोई चले ना हराव हाय का तो बा हां हाय तो ता हाय तो मथंग जो कोई चप्पल हराव हराव चचे के को आया आया mà làng mẹ nói phê rồi nè vợ lít luôn mà khá được lít luôn em mà kali abe mà đi kali gì đó no adu ne ma kam inde di kap de je e ke dore ka hung rồi di ko kap sala ka doi ne ne ka suna tan la kita kai tan la mà tính nó nà là gì thông dân nó may say thông dân này nó nà mà một cái này nà liền cái này thông dân bà nà đi ni cha gì welcome back to another vlog mẹ breakfast story đúng anh nói hẳn hay được xí gà gì nè xí gà gì cái mà không xôm sải xí ạt rồi bố mà khôn cũng không thuê vậy nó xí xem mà lùi cái mập xí xem thôi mập xí Tunggu mata kalau mata tak sasi tadi, ayung entah tu hubungan dia ada apa. Gari servicing git, gari tham baca pada. Nanti dia orang ay thapak kadung panggil nama mata saya apa. Karena jadi ay kipung ni pan tare, salah sih. Orang gari tham nama gang si di khong halak tunggu ada khong halak gadi khong lambi je, khong macam laga ni hena, mafhum tu kita pasal je ubi hele. 시제 아이나 아코이나 잡아도디 우쿨 자루도 가리다 좀 토로 잡니다나 아이나 ngasai video 명에 nomadic indian na ba man ukhul da chatlaga go ukhul da kep meam lei le me ba kep maming meam mo wa kep haibne de kep amaga yam phal ba amaga man nungdang da sat pa amaga toy ai du yen kan da mari khong na ngak chat le ba gari ne chatte ba gari je mi gi gari de lip lor chat le ba aduna mari mina thadar mo pham du ing hak lei bu kan adu gi phajaba meam du u phange yam nungai mai video do mem yeng river ga di yeng bio search to bio nomadic indian nan lei ni man manipur da khamangai ma mangal lam ma le ma ai nga si video do yeng yam nungai ukhul gi series do yeng ma lok tak do sale mem sale manipur gi ma phama namba khoina satta ba mem am ju sale chingi khul mem da ga chatla go adagi khulak pa ga wari sara ga khul du da ga stay to wa dum ba mem ma su tawe mai di ko yam nungai ne mai video do yeng mo mem adi di ejik salogi aina khong na halaken khali je nung cha ku sa je loi re paungi gari je adum satin di dum yaugan me yaubira mani fani rang lam khai akhoi sai kai de no hang do kai rang de ni sidagi sala je ba moi lambi je hi kai rang thom de sakra je ba aina lai sina keno gi maruti suzuki gi mo khoi gi service center le do som de ni lai se kon tha lup ta lai si gi keno je maruti gi service center je ko हाना को फोन दे तोरगा बुकिंग दौगदम नेबा आई समाइन तोरगा आई सर्विसिंग गी लाके है नत्रगा दि मोय जो कोविड ना मरम नेगा को हेक्टा दि मी लौदम नेबा आई गी दे सम ना मेंग nei da नंबर क्या दा ले येंग ओय अल्टो ने 800 अल्टो नते K10 सुपन हाना लो दि तो कई है लोग ने तुम 27 serial number 27 ले में आस booking dog you the 27 de ru lak pongan bagi B13 da phange B13 sida pigi dra to kan ja manual gari de hore ko makada gari thana me
ꯑꯗꯨꯒ ꯑꯩꯅ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯊꯅꯝꯃꯒꯦ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯁꯥꯔꯚꯤꯁ ꯑꯦꯗꯚꯥꯏꯖꯔ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯊꯅꯝꯃꯣꯅ ꯑꯃ ꯍꯥꯏ ꯑꯗꯨꯅ ꯃꯣꯏꯒꯤ ꯋꯦꯇꯤꯡ ꯂꯣꯟꯁꯅꯦ ꯁꯤꯗꯩꯁꯦ ꯁꯤꯗꯩꯁꯦ ꯉꯥꯏꯔꯒ ꯂꯩꯔꯤ ꯃꯣꯏ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯒꯥꯔꯤ ꯊꯅꯝꯃꯦ ꯃꯣꯏ ꯑꯩ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯀꯥꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯁꯤꯜꯂꯣꯅ ꯍꯥꯏꯔꯝꯃꯦ ꯑꯩꯅ ꯄꯥꯔꯠ ꯂꯩꯔꯒꯗꯤ ꯁꯤꯜꯂꯒꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯁꯦꯅ ꯑꯗꯣ ꯍꯧꯖꯤꯛ ꯈꯣꯡꯅ ꯊꯣꯛꯂꯛꯑꯦ ꯉꯁꯥꯏ ꯑꯩꯅ ꯁꯥꯇꯤꯟ ꯌꯥꯎꯔꯝꯃꯗꯤ ꯐꯅꯤꯅ ꯈꯟꯕꯗꯣ ꯁꯥꯇꯤꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯄꯥꯎꯟ ꯒꯥꯔꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯎꯟ ꯒꯥꯔꯤ ꯍꯥꯏꯁꯦ ꯄꯥꯎꯟꯅ ꯑꯗꯨꯝ ꯊꯧꯕꯩ ꯄꯥꯎꯟ ꯒꯥꯔꯤ ꯍꯥꯏꯕ ꯋꯥꯅꯤ ꯆꯤꯡꯂꯦꯝꯕꯤꯁꯤꯗ ꯊꯥꯏꯅ ꯇꯝꯅꯔꯝꯃꯦ ꯁꯦꯟ ꯑꯦꯟꯊꯣꯅꯤ ꯍꯥꯏꯁꯦ ꯃꯥꯅ ꯄꯤꯛꯏꯉꯩꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯏꯅꯤꯇꯣꯠꯇ ꯑꯃꯨꯛ ꯇꯝꯃꯛꯄ ꯁꯨꯃꯥꯏꯅ ꯈꯣꯡ ꯂꯥꯛꯄꯗꯤ ꯁꯤꯗꯩꯁꯤꯗ ꯕꯦꯀꯔꯤ ꯑꯃꯁꯨ ꯎꯔꯦ ꯃꯥꯅ ꯕꯦꯀꯔꯤ ꯍꯥꯏꯕ ꯑꯗꯩꯁꯤꯗ ꯃꯃꯥꯡꯗ ꯁꯦꯂꯨꯟ ꯑꯃꯁꯨ ꯎꯔꯦ ꯁꯝ ꯀꯛꯊꯠꯂꯨꯁꯤꯔꯪꯗꯦ ꯑꯩ ꯁꯝꯁꯦ ꯃꯃꯥꯡꯒꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯃꯤꯔꯦꯁ ꯁꯦꯂꯨꯟ ꯍꯥꯏ ꯑꯩ ꯍꯥꯡꯕ꯭ꯔꯥ ꯍꯥꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯉꯥꯛꯐꯝ ꯌꯧꯔꯦ ꯈꯣꯡꯅ ꯆꯠꯄꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯕꯖꯥꯠꯅꯤꯗ ꯑꯩꯅ ꯒꯥꯔꯤꯗ ꯆꯠꯄ ꯑꯣꯏꯔꯝꯃꯒꯗꯤꯀꯣ ꯁꯤꯗꯩꯁꯤꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯎ ꯐꯪꯉꯔꯣꯏꯗꯕꯅꯦꯕ ꯑꯗꯨ ꯉꯁꯤ ꯈꯣꯡ ꯂꯥꯛꯀꯥꯟꯗ ꯁꯤꯗꯩꯁꯤꯗ ꯃꯈꯜ ꯃꯈꯥ ꯃꯌꯥꯝꯒꯤ ꯗꯨꯀꯥꯟ ꯃꯌꯥꯝ ꯂꯩꯕꯗꯣ ꯎ ꯐꯪꯉꯦꯗ ꯁꯤ ꯁꯉꯥꯛꯐꯝꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯛꯄ ꯖꯒꯥꯅꯤ ꯁꯤ ꯖꯒꯥꯁꯦ ꯁꯣꯝ ꯁꯥꯏꯗꯇꯩꯁꯨ ꯂꯥꯛꯄ ꯑꯁꯣꯝꯗꯩꯁꯨ ꯂꯥꯛꯄ ꯑꯗꯨꯒ ꯄꯨꯔꯥ ꯃꯤꯛꯁ ꯑꯣꯏꯕꯗꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯌꯣꯜꯂꯝꯃꯦ ꯁꯤꯗ ꯁꯣꯝꯗꯩ ꯐꯥꯎꯖꯤꯟꯈ꯭ꯔꯁꯦ ꯃꯦꯟ ꯔꯣꯗꯇ ꯈꯣꯡ ꯁꯨꯝ ꯆꯠꯄꯁꯦ ꯁꯥꯐꯗꯦ ꯑꯗꯨꯅ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯌꯥꯝ ꯊꯣꯛꯄ ꯖꯒꯥꯗꯣ ꯍꯧꯖꯤꯛꯅ ꯂꯥꯡꯒꯣꯜ ꯔꯤꯖꯔꯚ ꯐꯣꯔꯦꯁꯇꯣ ꯑꯗꯨꯗꯩ ꯐꯥꯎꯖꯜꯂꯒ ꯂꯥꯛꯏꯅꯦ ꯑꯩꯁꯦ ꯌꯥꯝ ꯁꯤꯗꯩ ꯅꯛꯅ ꯇꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯐꯥꯎꯖꯜꯂꯒ ꯅꯠꯇ꯭ꯔꯒ ꯃꯦꯟ ꯔꯣꯗꯇꯩ ꯆꯠꯂꯒꯅ ꯈꯔ ꯀꯣꯏꯊꯣꯛꯑꯦꯕ ꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯗꯥꯏꯒꯣꯅꯦꯂꯤ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯗꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯁꯦꯂꯨꯟ ꯑꯃ ꯂꯩꯍꯧꯔꯦ ꯁꯝ ꯀꯛꯁꯤꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯅꯨꯄꯤ ꯉꯥꯛꯇꯤ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯃꯣꯏ ꯗꯨꯀꯥꯟꯁꯨ ꯍꯥꯡꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯈꯥꯗ ꯐꯝꯕ ꯃꯤꯈꯩꯗꯨꯗ ꯍꯪꯕꯗ ꯅꯨꯄꯤ ꯉꯥꯛꯇꯒꯤꯅꯦ ꯑꯗꯨꯅ ꯁꯝ ꯀꯛꯂꯛꯇ꯭ꯔꯦ ꯄꯨꯔꯥ ꯂꯝ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯂꯝ ꯑꯃꯗꯒ ꯂꯥꯛꯄ ꯃꯥꯟꯗ꯭ꯔꯥ ꯏꯅꯛꯅꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯃꯅꯤꯡ ꯆꯤꯡꯂꯣꯝ ꯁꯥꯏꯗꯇ ꯊꯧꯔꯒ ꯉꯁꯥꯏꯒꯤ ꯋꯥꯆ ꯇꯥꯋꯔ ꯃꯊꯛ ꯂꯩꯔꯦ ꯑꯗꯨꯏ ꯅꯥꯀꯟꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ ꯀꯦꯄꯤꯇꯦꯜ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯅꯤꯡꯅꯦꯕ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯣꯞꯄ ꯃꯐꯝ ꯃꯥꯟꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯃꯣꯏ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯅꯣꯃꯦꯗꯤꯛ ꯏꯟꯗꯤꯌꯟ ꯍꯥꯏꯕꯗꯣ ꯃꯥꯅ ꯇꯧꯔꯤꯁꯨ ꯁꯨꯃꯥꯏꯅꯦꯕ ꯑꯗꯨꯝ ꯃꯥ ꯃꯈꯣꯡ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯊꯦꯡꯅꯔꯒ ꯂꯤꯞ ꯂꯧꯔꯒ ꯑꯗꯨꯝ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯇꯣꯏꯅꯦꯕ ꯈꯣꯡꯅ ꯆꯠꯂ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯁꯤꯁꯨ ꯋꯥꯈꯜ ꯌꯥꯝ ꯊꯣꯛꯄꯖꯥꯠꯅꯤ ꯑꯩꯁꯨ ꯈꯜꯂꯤ ꯑꯩ ꯀꯛꯆꯤꯡ ꯆꯠꯂꯨꯔꯦ ꯑꯗꯒꯤꯗꯤ ꯎꯈ꯭ꯔꯨꯜ ꯆꯠꯂꯨꯔꯦ ꯑꯗꯩ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯂꯦ ꯃꯌꯥꯝ ꯆꯠꯂꯦꯕ ꯃꯐꯝꯗꯣ ꯑꯩꯅ ꯈꯪꯕ ꯃꯐꯝ ꯑꯝꯇ ꯅꯠꯇꯦꯕ ꯆꯠꯂꯨꯏ ꯃꯌꯥꯝꯗꯣ ꯑꯩ ꯃꯐꯝꯗꯨꯗ ꯀꯥꯏ ꯀꯣꯏꯗꯣꯏꯅꯣꯕ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯏꯝꯐꯥꯜꯗꯗꯤ ꯑꯩꯅ ꯀꯣꯏꯐꯝ ꯀꯥꯏꯗ ꯂꯩ ꯀꯩ ꯂꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯪꯉꯤꯅꯦꯕ ꯑꯗꯣ ꯏꯝꯐꯥꯜꯒꯤ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯁꯦꯝꯗ꯭ꯔꯤꯕ ꯌꯥꯝ ꯁꯦꯝꯍꯧꯔꯦ ꯏꯝꯐꯥꯜꯗ ꯀꯥꯏꯗ ꯀꯣꯏꯐꯝ ꯀꯥꯏ ꯂꯩ ꯏꯝꯐꯥꯜꯗꯒꯤ ꯂꯩꯕ ꯃꯌꯥꯝꯅꯕꯨꯗꯤ ꯂꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯒꯅꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔ ꯃꯌꯥꯝ ꯁꯤꯜꯆꯔꯗꯒꯤ ꯌꯦꯡꯉꯛꯄ ꯀꯁꯥꯔꯗꯒꯤ ꯌꯦꯡꯉꯛꯄ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯃꯌꯥꯝꯗꯒꯤ ꯌꯦꯡꯉꯛꯄ ꯃꯌꯥꯝ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯏꯝꯐꯥꯜꯒꯤ ꯀꯣꯏꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯎꯔꯥ ꯁꯦꯝꯃꯛꯀꯅꯨꯔꯥ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯐꯖꯕ ꯋꯥꯟꯗ ꯑꯗ ꯑꯩꯅ ꯑꯗꯨꯃꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤꯀꯣ ꯃꯐꯝ ꯑꯃꯍꯦꯛꯇ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯀꯦꯃꯦꯔꯥ ꯊꯥꯡꯇꯣꯛꯑꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯔꯤꯁꯦ ꯅꯦꯆꯔꯅ ꯄꯤꯊꯣꯔꯛꯄ ꯐꯖꯕꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯣꯏ ꯐꯖꯩꯕ ꯁꯤ ꯑꯩꯈꯣই ꯌꯨꯝꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅꯦꯕ ꯑꯩꯅ ꯆꯠꯂꯒ ꯅꯝꯃꯛꯏꯁꯦ ꯑꯗꯣ ꯆꯤꯡꯒꯤ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯐꯖꯕꯅꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯈꯨꯜ ꯑꯃ ꯇꯥꯏꯑꯦꯕ ꯊꯥꯔꯣꯟ ꯚꯤꯂꯦꯖ ꯊꯥꯡꯃꯩꯕꯟ ꯏꯝꯐꯥꯜ ꯋꯦꯁ ꯍꯥꯏꯁꯦ ꯊꯥꯔꯣꯟ ꯚꯤꯂꯦꯖꯅ ꯁꯤꯒꯤ ꯈꯨꯟꯁꯦ ꯆꯤꯡꯗꯁꯨ ꯌꯨꯝ ꯃꯌꯥꯝ ꯂꯩꯅꯦꯕꯀꯣ ꯌꯥꯝ ꯅꯛꯅ ꯑꯗꯨꯝ ꯐꯖꯕ ꯖꯒꯥꯅꯤ ꯁꯤꯁꯨ ꯋꯥꯛꯀꯤꯡꯗꯤ ꯐꯖꯅ ꯇꯧꯔꯦ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯦ ꯑꯩꯗꯣ ꯁꯤꯒꯤ ꯆꯪꯐꯝꯁꯦ ꯁꯤꯗꯩ ꯆꯪꯗꯣꯏꯅꯦ ꯊꯥꯔꯣꯟ ꯚꯤꯂꯦꯖ ꯍꯥꯏꯁꯦ ꯋꯦꯜꯀꯝ ꯇꯨ ꯊꯥꯔꯣꯟ ꯚꯤꯂꯦꯖ ꯁꯤꯗꯩꯗꯤ ꯑꯃꯨꯛ ꯊꯥꯔꯣꯟ ꯑꯣꯏꯗ꯭ꯔꯦ ꯁ꯭ꯋꯥꯏꯗꯩꯗꯤ ꯑꯃꯨꯛ
하려나 뭐 마이테이기 콜롱 호라시다 마이테이 콜 요래 하이나 좀 하기 찡기 하기 오이롬 당고 사이토 아나 윤남 레카이네바 당매번 윤남 레카이 그거 하기 예롬 당고 사이토 아두나 당매번 신남 레카이 좀 사이치나 신남 레카이네 버지 아 그냥 hꯧꯖꯤꯛ ꯈꯣꯡꯅ ꯂꯥꯛꯄ ꯌꯨꯝ ꯌꯧꯗꯣꯔꯦꯀꯣ ꯃꯤ 10ꯒꯨꯝꯕ ꯃꯤ 5ꯒꯨꯝꯕ ꯆꯠꯂꯤ ꯌꯧꯔꯅꯤ ꯑꯗꯣ ꯒꯥꯔꯤꯗ ꯏꯃꯥꯟꯅꯕ ꯀꯧꯔ ꯂꯥꯛꯑꯃꯗꯤ ꯒꯥꯔꯤ ꯍꯦꯛ ꯇꯣꯡꯕꯒ ꯑꯗꯨꯝ ꯃꯤꯅꯤꯠ 5ꯗ ꯌꯧꯅꯤ ꯌꯨꯝꯁꯦ ꯑꯗꯣ ꯏꯃꯥꯟꯅꯕ ꯉꯥꯏꯕꯗꯣ ꯑꯗꯨꯗꯗꯤ ꯑꯗꯨꯝ 25 ꯃꯤꯅꯤꯠ ꯁꯨꯃꯥꯏꯅ ꯆꯪꯅꯤ ꯑꯩꯅ ꯍꯦꯛ ꯐꯣꯟ ꯇꯧ ꯁꯗꯟꯂꯤ ꯇꯧꯗꯣꯏꯅꯦ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯅꯠꯇꯦꯅ ꯑꯗꯨꯅ ꯚꯥꯏ ꯑꯝꯇ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯕꯛ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯝꯃ ꯂꯥꯛꯄꯅꯤꯅ ꯇꯞ ꯆꯪꯉꯤ ꯋꯥꯛꯀꯤꯡꯁꯨ ꯑꯣꯏꯔꯦ ꯁꯤꯅꯕꯨ ꯐꯔꯦ ꯌꯧꯗꯣꯔꯦ ꯁꯤ ꯆꯞ ꯆꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯝꯕꯤ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗ ꯍꯧꯖꯤꯛꯀꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯞ ꯆꯥꯕꯅꯤ 야, 빨리 좀 요리 cái bà thôi đây thêm 5 thao rồi thêm 5 thao rồi cả hai Papa gì hả? Papa đã bye bye em rồi, bye bye. Bye bye ngay si papa mà sẽ bên tôi tòn. Bye bye. Bye bye tôi. Acting mẹ em tôi mà cái gì bye bye tôi rồi à?